इखोई मियोबगी लाइबक्सी अमगा अमगा मानदे खरना पोलकदा यामना लायरना पोलई खरामना लायोपबा ना कैरा खुनबा इमुंगदा पोलका लायरना पोलकपा खरमना मदुबु पुंसी चुप्पनिंदा तौदना कैमता तौदना सिखिबा मतमदसु तमक लायरना सिखिबा अदुगा कनागुंबा खन्नबा मियोय खरदी यामना लायरना नंगना खौरलगसु लाइबक्ता ताइनाबगी महता मदुना मागी असोनबा अमा ओहेंदना थौना अमा ओइदुना कन्ना होनदना कनामतना मंगदा फाउ मंगदबा सिंथानिंगाय ओइरबा थबक थौरम कया अमा तौदना मिंचत उरोंग खिलंबसु यावरी अदुगुंबा तांगबा तमजनिंगाय ओइरबा मियोय अमगी वारिनी ngasi video asigi hero France ki professional footballer Kylian Mbappé gi punsi wari Mbappé na sumnagi chahi kulamdoi surakada ngasi phawbada sports ki history da magi chahi matang asida kanamatana tawba ngamdra thabak magna tawduna utkre Paris Saint-Germain PSG FC da mahak recently 3 years ki contract sign tawkibaga loinana asigi price mamal du tawda mayam soina khangba yai contract asigi matung ina PSG da sananabagi da magi net salary asi 72 million euro per year Indian currency da hairgadi chahi kudingi 590 crore rupees ni aduga ani shuba component da yaribasina signing bonus ni masigi total value asina 1500 crore rupees aduga ahum shuba component asina royalty bonus masigi matungina Mbappe bu chahi ahumgi contract asigi oina ahan chahi da 575 crore rupees royalty bonus oina fangani aduga ani shuba chahi dana 660 crore rupees aduga ahum shuba chahi adu su leiragana 740 crore rupees fangani aduna hariba component mayam sing asi total tawa taragadi 3 years ki contract asida Mbappe da punna 5250 crore rupees fangadori masidi Mbappe gi net worth asi 180 million dollars ki mapu oire lining ba yum kai gari na chingba pamba khudima leiba ngamle ma adubu mayam thajabibra hariba nipa macha asina mana chahi nipan surapa pawada bread natana karisu saba panglakide magi yumgi financial condition aduki matik palamde kayarak numidang wairam gi dinner charam daida magi mamana lakana kaptuna mongonda bungo ima bu warogunu ko ngasigi oinadi imana na koigi chana ba arrange to ngamdre haina kayarak haikibagi wari kayama leidi khalaga engbiu matam amada nongmada chara ani phawa suna jaba phangdana kayam thina wana leramba adu chahi khara asigi matung sida haujina karamba film da leraba yamna ngakningai ni loinana yam tina motivational oiba amasuni Kylian Mbappé 20 December 1998 ta France ki capital city Paris ki Bondi hariba mafam asida poktuna chawraki mahaki father Mr. Wilfried Mbappé local institute amada football ki coach ama oirami aduga mabu pokpa mama Fajia Lamarina former handball player ama oirami adubu family ki income di leitabaga chap manarami magi younger brother ani leiri adopted amaga tharaga makoi animaksu football player singni lairabana himanbana family pumba matam amada nongmada chak amuktamak chaba kayaraksu yaukhirami kari gumba matamdadi chaklen ama phawba arrange to ngamdabadagi chara henba kayamram su yauki ari Mbappe gi tongnaba khumuk but phawba leramde aduna mana sana thokpa matamda mapagi khumuk tongna toklami adusu khumuki size aduna chawmanbana chadabadagi madu nanthoktanabagi damakta matonda moja namduna tongduna sanarki ari adubu Mbappe matam pumbada wakhal chakthongna lerami loinana magi mamada tattatana mana hairami ima karisu khalunu yengu nongmadi aina soidna olhanduna puna punungaina tamgani haina Mbappe pilingaidagi football bu yamna pamjana hawraki yam thawai yauna su sanaraki masi wafam asi mana magi mapada khangalami loinana magi father na su mahakpu fajana support tawirami amadi Mbappe bu maga loinana magi coaching institute ta puduna nukti gi sana chalami Mbappe amadi magi mapa nukti gi 11 km khongna chattuna football practice tawro matung halakpada su khongna kilometer 13 adu chattuna laglami football magi punsida pandam amo oina laukhirami mahak high school phawa tamduna makha tana laiksu tamkidi mana magi kada football gi legend Cristiano Ronaldo gi photo sing magi ka pombasin mathungna thelami loinana Ronaldo bu magi idol amo oina lalami even hangmu matamda photo sing da wari phawa sanarami itattatana ahing nongyai da phawa hogotuna matom tamagi kada football gi stand tawduna practice phawa tarami sahi ki age hard work amadi practice ka loinana mahakna sahi 13 surakpada magi talent adubu urubadagi former French player and football manager Zinedine Zidane na mabu Real Madrid ta practice tawnabagi damakta invite tarami masida magi punsigi ahanba manglan mapung paki madudi Cristiano Ronaldo ga ahanba unakiba maramni matamduda Cristiano Ronaldo FC Real Madrid ta sanarami Ronaldo thengnara matungdagi Mbappe henna motivate tawrakirami masidagi mahakna
henna kanna hard work tauba practice tauba haurakirami masigi matam khargi tungda mahak Monaco da settle tauba hauki loinana Monaco club ta football sanaba hauki sumnagi chahi 13 professional football career da entry tauba world gi youngest player su oiki magi position asina forward ni masagi chahi 13 ta hanbo ina goal chanduna Monaco gi history da youngest goal scorer su oirakhi club asida sanaduna hanbo ina magi hat trick su lobu ngamki magi chahi duda hat trick lobu ngamba world gi youngest player su mahakna taki Bitribigi achochoba football club kayadagi magi team de yauna gedamakta offer akpa horakhi adubu mana finally choose tauki PSG club ta 31st August 2017 da PSG da contract sign tauki with a cost of around 180 million euros Indian currency da hargadi around 1580 crore rupees lomni masiga loinana mahak Bitribi da khwaidagi tangba 10s player singi record su taki club asigi damakta Mbappé na yamna fazana chang thongna sanaki loinana team asibu match kaya amasu thoenki 30 June 2018 da FIFA World Cup ki semi final match ta mangna Argentina gi mayokta goal ani chanduna magi national team France pu final changan ki loinana final da su Croatia gi mayokta goal ama chanduna France pu World Cup lobung amanki matamdu da Mbappé masagi chahi sumnagi 18 khakta ngairi loinana handakta Qatar da pangthokhiba FIFA World Cup 2022 gi final match ta su Argentina gi mayokta France ki goal ahumak Mbappé na chanduna hat-trick lauki loinana World Cup final da hat-trick lobung amba Bitribi gi ani suwa player gi record su thamki masi 1966 ki matungda final match ta loba ahanba hat-trick ni amadi tournament asigi goal masing khwaidagi hena chanbang amba player gi mana golden boot su football gi legend football gi line ni haina kanariba Lionel Messi bu maiti ba piduna mahakna lauki loisalakpada score 3-3 da draw chatuna penalty kaunabada 2-4 da France maiti duna Argentina na World Cup lauki tawutabu mitu da France maiti orobasu ayeng basingi thamoidi Mbappé na huki mioi ke amana asumna su hainaraki Messi na World Cup lauba deserve tawi adubu Mbappé na World Cup poba sidi deserve tawdi habana chingba kaya Mbappé World Cup ta kwaidagi goal masing yamna chanba player singi taruk suba list ta lairi match tara mari sanabada goal tara intoi chandana adubu hauji mahaga sei subnagi chahi kurumdoi kunmari khakta ngairi khalagi yengbiu karigumba World Cup ani natragana ahum mamaga sanarakpa taragadi karamba record kya thugairakpa yai amadi history create kyam tarokpa yai habadu future da madubu thugaiba kanama tarangam loidaba world record natragana thugaiba taragasu matam kya ama changadaba kya semakpasu yari asigumba mioi asina masagi hona zamanna ngasidi Bitribi gi khwaidagi maming leraba achoba football club kya amana mabu makoi gi team de yohanba pamli masigi damakta mahakna apamba paisa phawa pina ready da leiri matam amada nongmada chara ama phawa ningthina chaba pangdana leramba mioi amana ngasidi lupa crore 5,000 ki contract sign tobo ngamle masibu kawi focus determination and hard work always pays off honaba bu leptragadi lemna mangde habadu masine kudamni lunana mahakna 2018 gi World Cup ta phanglakpa wages bomba around $500,000 haidi 4.13 crore rupees angangi charity da donate tauki kana lejadra financial condition na pangthok ningba thoktawningba tabak tawbo ngamjadraba lairaba angangsing gi damakta makoi gi manglanbu khara da oirasu mateng oinaba suno magi statement da haki ai tanba yawa paisa tale mayam ama aina khali hojikti darkar oiba misingda mateng pangba yabasi yamna tangai phade haina mang masamak lairabagi chaitheng yam kupna khakpa maramna mahakna pamde magumba angangsingda lairona maram oirdana maipakki lambida ayat piba haina thamki ngasisu yamlaba senpham kayama donate to leptri what I mean matau tamjaningai ni ekoina magi punsi wari sidagi matang sida si video asi loisanjage video asi gi matangda mayamgi more comment thambiramu puna upu kurumjari